ꯊꯕꯛꯇꯤ ꯅꯠꯇꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯃꯨꯛ ꯇꯧꯕ ꯂꯣꯏꯔꯒ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯑꯃꯨꯛ ꯆꯠꯄ ꯍꯜꯂꯛꯄ ꯑꯗꯨꯒ ꯑꯃꯨꯛ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯃꯨꯛ ꯇꯧꯗꯣꯏꯕ ꯂꯥꯏꯔꯤꯛꯅ ꯀꯔꯝ ꯀꯥꯟꯗ ꯄꯥꯗꯣꯏꯕ ꯃꯔꯛꯁꯤꯗ ꯂꯥꯏꯅꯥꯅ ꯑꯩꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯣꯏꯗ ꯁꯨꯞꯅꯒꯤ ꯊꯥ 5 ꯈꯛꯅꯤ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯀꯩꯗꯧꯋꯦꯒꯦ ꯃꯣꯏꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯁꯅꯨ ꯑꯩꯅ ꯁꯣꯏꯗ꯭ꯔꯒ ꯂꯣꯏꯔꯦ ꯃꯁꯤ ꯅꯨꯄꯥꯁꯦ ꯑꯩꯅ ꯐꯣꯟ ꯇꯧꯔꯨꯗ꯭ꯔꯗꯤ ꯁꯨꯡꯇꯧ ꯇꯧꯔꯛꯇꯦꯕ ꯌꯥꯝ ꯄꯣꯡꯉꯦ ꯃꯁꯛ ꯏꯐ ꯐꯖꯅ ꯑꯩꯅ ꯉꯁꯤ ꯁꯥꯎꯅꯤꯡꯉꯛꯇꯅꯅꯦ ꯅꯨꯡꯁꯤ ꯁꯠ ꯂꯥꯎꯅ ꯍꯥꯏꯅꯤꯀꯣ ꯅꯨꯄꯤ ꯑꯩꯒꯤ ꯏꯪꯒꯤꯠꯀꯁꯦ ꯀꯩꯝ ꯈꯪꯗꯦꯕ ꯍꯣꯏꯗ ꯑꯩꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯑꯗꯨ ꯐꯥꯎꯗꯤ ꯉꯥꯏꯔꯒ ꯂꯣꯏꯔꯦ ꯀꯔꯤꯒꯨꯝꯕ ꯃꯤꯅ ꯍꯟꯈ꯭ꯔꯒꯅ ꯀꯝꯗꯧꯕ ꯑꯩꯗꯤ ꯀꯞꯀꯅꯤ ꯄꯦꯟꯅ ꯀꯞꯀꯅꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯀꯪꯉꯣꯏ ꯀꯩꯅꯣ ꯑꯩꯅ ꯉꯥꯡꯉꯣꯏꯗꯨꯕꯣ ꯈꯪꯗ꯭ꯔꯦꯗ ꯃꯁꯥ ꯈꯪꯗꯅ ꯀꯣꯏꯕꯁꯤꯁꯨ ꯋꯥꯏꯍꯦ ꯉꯁꯥꯏ ꯃꯥ ꯊꯕꯛ ꯆꯠꯀꯅꯤ ꯍꯥꯏꯕꯅꯤ ꯐꯣꯟ ꯇꯧꯁꯟꯒꯦ ꯍꯜꯂꯣ ꯍꯜꯂꯛꯑꯕꯣ ꯍꯜꯂꯛꯑꯦ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯍꯌꯦꯡꯗꯤ ꯂꯥꯛꯑꯣ ꯍꯥꯏꯔꯛꯑꯦ ꯀꯩ ꯊꯕꯛꯅꯣ ꯅꯪ ꯇꯧꯗꯣꯏꯗꯨꯕꯣ ꯃꯣꯏ ꯏꯃꯨꯡꯒꯤ ꯍꯦꯜꯄꯔ ꯑꯣꯏꯕ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯆꯠꯄ ꯊꯤꯟꯕ ꯑꯩ ꯂꯣꯏ ꯇꯧꯗꯣꯏꯕ ꯃꯆꯥꯅꯨꯄꯤ ꯍꯥꯏꯕ ꯎꯝ ꯅꯉꯣꯟꯗ ꯑꯃꯨꯛ ꯉꯥꯎꯁꯤꯜꯂꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯊꯣꯏꯕꯤ ꯀꯩꯗꯧꯔꯦ ꯇꯨꯃꯤꯟ ꯂꯩꯔꯗꯤ ꯀꯩꯁꯨ ꯇꯧꯗꯦ ꯃꯁꯛ ꯐꯖꯕ꯭ꯔꯣ ꯀꯥꯏꯗꯩꯅꯣ ꯅꯨꯄꯤ ꯑꯇꯩ ꯀꯅꯥꯝ ꯅꯠꯇꯤꯌꯦ ꯑꯩꯅ ꯌꯥꯝ ꯇꯟꯕ ꯃꯥꯏꯁꯨ ꯌꯥꯝ ꯆꯥꯟꯅꯗꯕ ꯅꯪꯒꯤ ꯅꯇꯥꯔꯣꯏ ꯂꯩꯅꯥꯗꯨꯅꯦ ꯐꯔꯦ ꯃꯥꯕꯨ ꯀꯨꯞꯅ ꯁꯦꯟꯅꯍꯜꯂꯒꯦ ꯃꯣꯏ ꯑꯅꯤꯗꯤ ꯌꯥꯁꯨ ꯌꯥꯅꯗꯕꯅꯤ ꯑꯗꯨꯅ ꯀꯣꯏꯁꯨ ꯀꯣꯏꯅꯔꯔꯣꯏ ꯀꯩꯗꯧꯔꯝꯃꯤꯅꯣ ꯆꯥꯛ ꯊꯣꯡꯉꯝꯕꯅꯦ ꯄꯥꯕꯨꯡ ꯉꯥꯏꯕ ꯑꯣꯏꯅ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛ ꯐꯝꯃꯝꯕꯅꯦ ꯀꯔꯤ ꯌꯦꯟꯖꯥꯡꯅꯣ ꯁꯣꯏꯕꯨꯝ ꯑꯃ ꯏꯔꯣꯜꯂꯦ ꯑꯗꯨꯒ ꯈꯥꯃꯦꯟ ꯑꯃ ꯀꯥꯡꯍꯧ ꯇꯧꯔꯦ ꯑꯗꯨꯒ ꯉꯥ ꯑꯃꯁꯨ ꯇꯥꯎꯔꯦ ꯌꯦꯟꯖꯥꯡꯗꯤ ꯇꯤꯟ ꯗꯨꯝ ꯌꯣꯠꯂꯤꯗ ꯑꯩꯗꯤ ꯁꯣꯏꯕꯨꯝ ꯑꯃ ꯏꯔꯣꯜꯂꯒ ꯈꯥꯃꯦꯟ ꯑꯃ ꯀꯥꯡꯍꯧ ꯇꯧꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯉꯥ ꯑꯇꯥꯎꯕꯒꯤ ꯃꯅꯝꯒꯁꯤ ꯁꯤ ꯌꯧꯔꯛꯑꯦꯅꯦ ꯈꯔ ꯊꯤꯜꯂꯛꯎꯔꯣ ꯌꯥꯔꯦ ꯐꯥꯒꯤ ꯇꯧꯕꯅꯤ ꯊꯤꯜꯂꯛꯑꯅꯨ ꯅꯪ ꯑꯗꯨꯝ ꯆꯥꯖꯔꯣ ꯑꯗꯨꯏ ꯁꯔꯨꯛ ꯆꯥꯔꯝꯗꯥꯏꯗ ꯑꯩ ꯅꯤꯡꯁꯤꯡꯉꯒ ꯆꯥꯎ ꯑꯗꯣ ꯑꯩ ꯐꯣꯟ ꯊꯝꯃꯒꯦꯀꯣ ꯍꯣꯏ ꯊꯝꯃꯣ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯅꯨꯄꯥꯁꯦ ꯀꯥꯏꯗꯃꯨꯛ ꯂꯩꯔꯝꯈꯤꯅꯤ ꯅꯪꯒꯤ ꯃꯑꯣꯡꯁꯦ ꯅꯨꯄꯤ ꯈꯔ ꯀꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯅꯤꯁꯥꯁꯨ ꯁꯣꯏꯗꯅ ꯁꯤꯖꯤꯟꯅꯔꯝꯒꯅꯤ ꯑꯩ ꯈꯪꯉꯦ ꯑꯗꯨꯕꯨ ꯃꯇꯝ ꯈꯔꯗꯤ ꯌꯦꯡꯈꯤꯒꯦ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯈꯜꯂꯤꯁꯦ ꯆꯨꯝꯂꯝꯂꯕ ꯈꯨꯗꯛꯇ ꯅꯪꯕꯨ ꯇꯣꯛꯅꯒꯅꯤ ꯑꯃꯨꯛ ꯍꯟꯅ ꯅꯪꯒꯤ ꯅꯐꯝꯗ ꯑꯩꯒꯤ ꯊꯃꯣꯏ ꯄꯤꯔꯣꯏ ꯖꯣꯇꯦꯟ ꯑꯣ ꯇꯥꯔꯦ ꯅꯪꯗꯤ ꯀꯥꯏ ꯆꯠꯂꯨꯏꯕ ꯅꯪꯅ ꯉꯁꯥꯏ ꯏꯟꯖꯥꯡ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯨꯗ ꯊꯤꯜꯂꯛꯏꯅꯦ ꯁꯦ ꯂꯥꯛꯑꯣ ꯉꯥꯛꯇꯪ ꯐꯝꯃꯁꯤ ꯂꯥꯛꯑꯣ ꯌꯥꯔꯅꯤ ꯑꯩ ꯆꯠꯂꯒꯦ ꯉꯥꯛꯇꯪ ꯐꯝꯈꯣ ꯂꯥꯛꯑꯣꯕ ꯊꯣꯏꯕꯤ ꯑꯩ ꯍꯌꯦꯡꯗꯤ ꯆꯠꯂꯅꯤ ꯅꯪꯒ ꯂꯥꯞꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦ ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯆꯠꯇꯣꯔꯤꯕ ꯌꯨꯝꯗꯣ ꯂꯩꯅꯥ ꯍꯣꯏꯗꯅꯤ ꯑꯩꯕꯨ ꯅꯣꯡꯃꯇ ꯐꯖꯕ ꯋꯥꯏ ꯁꯤꯖꯤꯟꯅꯗꯕ ꯃꯤꯁꯛꯅꯤ ꯅꯪꯗꯤꯒꯤ ꯄꯨꯟꯁꯤꯗ ꯂꯩꯔꯤ ꯃꯈꯩ ꯀꯥꯎꯕ ꯁꯨꯛꯉꯝ ꯉꯝꯂꯔꯣꯏꯗꯕ ꯃꯤꯁꯛꯅꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯄꯨꯟꯗꯣꯏꯁꯤꯗꯤ ꯑꯗꯨꯒ ꯃꯥꯅ ꯅꯉꯣꯟꯗ ꯀꯩꯁꯨ ꯊꯤꯅꯁꯨ ꯇꯧꯕ ꯉꯝꯃꯣꯏꯗ ꯑꯩ ꯍꯥꯏꯒꯦ ꯑꯩꯅ ꯍꯥꯏꯕꯗ ꯃꯥꯗꯤ ꯂꯣꯏ ꯌꯥꯅꯤꯌꯦ ꯑꯗꯨ ꯖꯣꯇꯦꯟ ꯀꯩꯒꯤꯅꯣ ꯅꯪꯅ ꯁꯦꯟ ꯑꯗꯨꯝ ꯇꯥꯜꯂ ꯂꯩꯁꯤꯕꯣ ꯃꯔꯝ ꯂꯩꯌꯦ ꯀꯔꯤ ꯃꯔꯝ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯅ ꯍꯤꯡꯂꯤꯕꯁꯦ ꯁꯦꯜ ꯆꯪꯉꯤ ꯁꯦꯜ ꯌꯥꯎꯗ꯭ꯔꯕꯗꯤ ꯀꯩꯁꯨ ꯇꯧꯕ ꯌꯥꯗꯦ ꯖꯣꯇꯦꯟ ꯅꯪꯅꯕꯨ ꯌꯥꯕꯤꯔꯗꯤ
ꯑꯩꯒꯤ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯃꯄꯨ ꯄꯥꯕꯨꯡ ꯄꯥꯕꯨꯡ ꯑꯩ ꯏꯃꯥꯟꯅꯕ ꯍꯣꯏꯗ ꯂꯩꯌꯦ ꯍꯣꯏ ꯄꯥꯕꯨꯡ ꯖꯣꯇꯤ ꯑꯩ ꯉꯁꯤꯗꯤ ꯆꯠꯂꯒꯦꯀꯣ ꯍꯌꯦꯡꯗꯣ ꯐꯖꯅ ꯆꯠꯂꯨꯀꯣ ꯍꯣꯏ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯍꯣꯏ ꯂꯩꯔꯨꯔꯒꯦ ꯏꯕꯨꯡꯉꯣ ꯏꯃꯥ ꯏꯆꯥꯕꯨ ꯏꯃꯥ ꯍꯣꯏꯗ ꯂꯩꯕꯁꯤꯕꯨ ꯍꯩꯅꯒꯗ꯭ꯔꯣ ꯏꯃꯥ ꯍꯥꯏꯅꯔꯤꯗ ꯑꯩꯗꯤ ꯏꯁꯥꯒꯤ ꯌꯨꯝꯗꯁꯨ ꯄꯥꯛ ꯂꯩꯇꯕꯅꯤꯅ ꯀꯩꯁꯨ ꯈꯟꯗ꯭ꯔꯦꯗ ꯑꯗꯣ ꯏꯆꯥ ꯅꯨꯄꯤ ꯑꯃ ꯂꯩꯔꯤꯕꯁꯦ ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯈꯪꯗꯕꯅꯤ ꯅꯪ ꯁꯥꯎꯅꯨꯀꯣ ꯍꯣꯏ ꯁꯥꯎꯔꯣꯏꯗ ꯏꯃꯥ ꯆꯥꯛꯄꯨ ꯂꯣꯏꯗꯧꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯂꯣꯏꯗꯣꯔꯤ ꯏꯃꯥ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯆꯥꯅꯕ ꯇꯧꯔꯁꯤꯀꯣ ꯍꯣꯏ ꯏꯃꯥ ꯂꯣꯏꯁꯜꯂꯣ ꯂꯣꯏꯁꯜꯂꯣ ꯏꯟꯁꯥꯡꯅꯦꯅ ꯍꯥꯎꯇꯕꯅ ꯂꯣꯏꯔꯦ ꯀꯃꯥꯏꯅ ꯊꯣꯡꯉꯤꯅꯣ ꯁꯤꯕꯣ ꯍꯩꯃꯥ ꯑꯁꯨꯛ ꯍꯥꯎꯔꯤꯁꯤꯗꯤ ꯍꯣꯏꯅꯦ ꯑꯁꯨꯛ ꯌꯥꯝ ꯍꯥꯎꯔꯤꯁꯤꯕꯨ ꯀꯩꯗꯧꯔꯒꯦꯅꯦ ꯁꯤꯕꯨ ꯍꯥꯎꯇꯦ ꯍꯥꯏꯔꯒꯗꯤ ꯏꯆꯥꯊꯣꯏ ꯅꯪꯕꯨ ꯀꯔꯝꯍꯥꯏꯅ ꯇꯧꯗꯣꯏꯅꯣꯃꯤ ꯅꯣꯏ ꯆꯥꯍꯧꯔꯣ ꯑꯗꯨꯗꯤ ꯍꯩꯃꯥ ꯏꯆꯦ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯤꯁꯦ ꯏꯕꯨꯡꯉꯣ ꯅꯪ ꯑꯃꯨꯛ ꯆꯥꯅꯕ ꯇꯧꯔꯣ ꯀꯩꯝ ꯈꯜꯂꯨꯅꯨꯗ ꯏꯟꯁꯥꯡ ꯌꯥꯝ ꯍꯥꯎꯋꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯥꯊꯣꯡꯅꯕ ꯇꯧꯔꯣ ꯂꯥꯛꯑꯣ ꯅꯪꯅ ꯈꯜꯂꯤꯁꯦ ꯑꯩꯅ ꯀꯔꯤꯝꯇ ꯈꯪꯉꯔꯣꯏꯁꯤꯔꯣ ꯑꯁ ꯂꯩꯅꯥ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯦ ꯅꯪꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯅ ꯅꯨꯄꯤ ꯑꯉꯥꯡ ꯎꯅꯕ ꯆꯠꯂꯒ ꯅꯤꯁꯥ ꯇꯞꯇꯥꯏꯒꯤ ꯆꯥꯁꯤꯜꯂꯒ ꯅꯨꯃꯤꯗꯥꯡꯗꯅ ꯑꯩꯉꯣꯟꯗ ꯈꯥꯏꯔꯤꯅꯦꯕ ꯅꯪꯒꯤꯁꯤꯗꯤ ꯃꯤꯔꯝꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯐꯠꯇꯕ ꯅꯣꯏ ꯈꯔꯅ ꯂꯣꯏꯅ ꯆꯦꯟꯊꯍꯜꯂꯦ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯒꯦꯕ ꯑꯩ ꯀꯔꯤꯁꯨ ꯑꯔꯣꯟꯕ ꯊꯕꯛ ꯑꯝꯇ ꯇꯧꯗꯦꯃꯦ ꯌꯥꯔꯅꯤ ꯑꯩ ꯉꯥꯛꯇꯪ ꯄꯣꯊꯥꯈꯤꯒꯦ ꯑꯁ ꯅꯪꯗꯤ ꯅꯨꯄꯤꯒꯗꯤ ꯀꯣꯏꯕ꯭ꯔꯣ ꯀꯣꯏꯗꯦꯗ ꯅꯁꯛꯇꯨꯒ ꯀꯗꯥꯏꯗꯩ ꯅꯨꯄꯤꯅ ꯌꯥꯔꯛꯇꯣꯔꯤꯒꯦ ꯀꯣꯏꯁꯨ ꯀꯣꯏꯔꯨꯅꯨꯗ ꯃꯤ ꯃꯆꯥꯗꯣ ꯀꯩꯗꯧꯔ ꯊꯥꯛꯀꯦ ꯍꯥꯏꯅꯣ ꯌꯨꯝꯁꯤꯗ ꯂꯩꯔꯗꯤꯅꯦ ꯑꯩꯅ ꯍꯥꯏꯕ ꯌꯥꯒꯗꯕ ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯗ꯭ꯔꯥꯏꯚꯔ ꯈꯪꯉꯤꯗꯅ ꯂꯩꯅꯥ ꯑꯩꯗꯤ ꯅꯪ ꯉꯥꯏꯕꯗ ꯋꯥꯔꯦꯕꯣ ꯀꯩꯅꯣ ꯅꯪꯅꯗꯤ ꯌꯥꯝ ꯊꯦꯡꯉꯩꯗꯨꯕꯣ ꯈꯤꯇꯪ ꯉꯟꯅ ꯂꯥꯛꯀꯦ ꯇꯧꯕꯅꯦ ꯏꯕꯦꯝꯃ ꯑꯗꯨꯒꯅꯦ ꯑꯁꯤꯒꯤ ꯗ꯭ꯔꯥꯏꯚꯔꯁꯤꯅꯅꯦ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯕꯗ ꯂꯣꯏ ꯊꯦꯡꯗꯣꯛꯈ꯭ꯔꯦꯕ ꯍꯣꯏ ꯌꯥꯔꯦꯁꯦ ꯐꯔꯦꯁꯦ ꯖꯣꯇꯤ ꯅꯪꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯗꯤꯄꯥꯔꯠꯃꯦꯟꯁꯨ ꯄꯨꯟꯗꯦ
ꯑꯗꯨꯅ ꯅꯪ ꯆꯪꯉꯝꯃꯣꯀꯣ. ꯍꯣꯏ. ꯆꯪꯉꯁꯤ ꯂꯥꯛꯑꯣ. ꯆꯪꯉꯁꯦ. ꯖꯣꯇꯤꯟꯁꯦ ꯐꯕ꯭ꯔꯣ? ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯃꯥꯁꯦ. ꯑꯐꯕ ꯃꯤꯅꯦ. ꯑꯗꯨꯕꯨꯅꯦ ꯑꯩꯗꯤ ꯃꯥꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦꯉꯣ ꯁꯨꯡꯍꯥꯏ ꯍꯩꯅꯗꯦ ꯍꯥꯏꯕ. ꯍꯣꯏ ꯑꯗꯨꯅ ꯑꯩꯅ ꯄꯥꯝꯃꯤꯁꯦ. ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ? ꯀꯩꯁꯨ ꯇꯧꯗꯦ. ꯑꯗꯣ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅꯦ. ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ? ꯑꯩꯁꯦ ꯅꯪꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞ ꯑꯃ ꯑꯣꯏꯔꯗꯤ ꯋꯥꯁꯦ ꯌꯥꯕꯤꯌꯨꯀꯣ. ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ ꯌꯥꯝ ꯏꯃꯣꯁꯅꯦꯜꯒ ꯑꯣꯏꯁꯜꯂꯛꯏꯀꯣ. ꯗꯥꯏꯅꯥ, ꯅꯪꯅ ꯖꯣꯇꯤꯟꯗ ꯊꯤꯅ ꯉꯥꯡꯕꯗꯣ ꯇꯧꯕꯤꯒꯅꯨꯀꯣ. ꯐꯖꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯕꯤꯌꯣ. ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ? ꯃꯤꯒꯤ ꯑꯋꯥꯕꯁꯦ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯌꯦꯡꯕꯁꯨ ꯉꯝꯗꯦ. ꯐꯔꯦ ꯊꯣꯏꯕꯤ, ꯅꯪꯅ ꯍꯥꯏꯕꯗꯣ ꯑꯩ ꯂꯣꯏ ꯌꯥꯔꯒꯦ. ꯉꯁꯤꯗꯒꯤ ꯑꯩ ꯃꯉꯣꯟꯗ ꯊꯤꯅ ꯉꯥꯡꯕꯁꯨ ꯑꯩ ꯉꯥꯡꯉꯔꯣꯏ. ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯤꯅꯨꯡꯁꯤꯗꯤ ꯃꯉꯣꯟꯗ ꯃꯆꯦꯠ ꯑꯃ ꯐꯥꯎ ꯊꯝꯃꯣꯏ. ꯆꯪꯉꯁꯦ. 이마, 자, ꯀꯗꯥꯏ. 바보, 자 이제. 내가 자. ꯍꯦ! ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯣ? ꯁꯤꯐꯥꯎ ꯐꯖꯅ ꯇꯧ ꯉꯝꯗꯦꯕ. 이해 이베마 소이도 오는 거니 는 뭐 사우누고 이베마, 나풍도 ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯍꯧꯅꯗꯦꯅꯦ. ꯀꯅꯥ 이봉노? ꯇꯥꯅꯤꯡꯗꯦ ꯑꯝꯇ. ꯑꯩ ꯁꯣꯏꯈ꯭ꯔꯦ. ꯑꯃꯨꯛ ꯄꯨꯔꯛꯑꯒꯦ. ꯀꯌꯥꯗ ꯐꯈ꯭ꯔꯕ ꯑꯉꯥꯡꯅꯣꯅꯦ. ꯃꯁꯥꯗ ꯑꯁꯥꯎꯕ ꯍꯥꯏꯕꯗꯣ ꯃꯆꯦꯠ ꯑꯃꯠꯇ ꯍꯦꯛ ꯎꯗꯕ. ꯅꯨꯄꯥꯗ ꯅꯨꯄꯥꯅꯤ. 루도리드 떠오르샤 아이슈 마담 크르디 포스팅데 레이루답수 야로이 마마 낭나 크르 파나파나 실루고 ꯍꯜꯂꯣ. ꯀꯩꯗꯧꯔꯤꯅꯣ? ꯊꯕꯛ ꯑꯃ ꯆꯠꯀꯦ ꯇꯧꯔꯝꯕꯅꯦ. ꯑꯩ ꯍꯛꯁꯤ ꯌꯨꯝꯗ ꯂꯥꯛꯀꯅꯤ. ꯀꯩ ꯂꯩꯔꯦ? ꯅꯪ ꯁꯥꯎꯔꯛꯀꯗ꯭ꯔꯣ? ꯀꯩꯅꯣ ꯍꯥꯏꯔꯛꯑꯣ. ꯂꯩꯅꯥ, ꯑꯩ ꯉꯔꯥꯡꯁꯤ ꯏꯃꯥꯟꯅꯕ ꯈꯔꯅ ꯌꯨ ꯊꯛꯁꯦꯅ ꯈꯔ ꯊꯛꯆꯜꯂꯨꯔꯦ. ꯑꯗꯨꯒ ꯑꯗꯨ ꯀꯩꯗꯧꯔꯕ? ꯑꯩꯗꯤ ꯒ꯭ꯌꯥꯟ ꯁꯨꯝ ꯇꯥꯗ꯭ꯔꯕꯅꯤ. ꯑꯗꯨꯒꯤ ꯇꯥꯟꯖꯥꯗꯨꯗ ꯏꯃꯥꯟꯅꯕꯁꯤꯡꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯅꯨꯄꯤ ꯑꯉꯥꯡꯗ ꯅꯤꯁꯥ ꯆꯥꯔ ꯀꯥꯔꯟ ꯇꯥꯏꯌꯦꯅ ꯑꯩꯈꯣꯏꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠꯇꯒꯤ ꯇꯥꯟꯊꯣꯔꯛꯑꯦ. ꯑꯩꯗꯤ ꯑꯗꯨ ꯊꯣꯛꯀꯅꯤꯁꯦ ꯅꯍꯥꯟꯅ ꯈꯪꯂꯕꯅꯦ. ꯅꯪꯒꯤ ꯂꯝꯆꯠ ꯑꯩ ꯐꯖꯅ ꯈꯪꯂꯕꯅꯦ. ꯌꯨꯗ ꯅꯠꯇꯦ ꯅꯪꯅ ꯊꯛꯏꯗꯣ. ꯐꯣꯔꯁꯨ ꯁꯣꯏꯗꯅ ꯀꯥꯞꯂꯝꯒꯅꯤ. ꯅꯠꯇꯦ ꯂꯩꯅꯥ. ꯌꯥꯔꯅꯤꯌꯦ, ꯑꯩ ꯃꯨꯟꯅ ꯈꯪꯉꯤ. ꯅꯃꯥ ꯅꯄꯥꯅ ꯁꯦꯜ ꯇꯥꯜꯂꯒ ꯅꯪꯅ ꯑꯗꯨꯗ ꯁꯦꯜ ꯃꯥꯡꯍꯜꯂꯤꯕ. ꯃꯤꯒꯤ ꯃꯆꯥꯅ ꯌꯨꯝꯁꯤꯗ ꯂꯥꯛꯂꯒ ꯁꯦꯜ ꯇꯥꯜꯂꯒ ꯀꯌꯥꯗ ꯋꯥꯅ ꯂꯥꯏꯔꯤꯛ ꯇꯝꯖꯔꯤꯕ. ꯅꯣꯏꯒꯤꯅ ꯑꯩꯒꯤ ꯏꯄꯥ ꯏꯃꯥꯗꯤ ꯑꯗꯨ ꯑꯣꯏꯔꯤ ꯑꯗꯥ ꯑꯣꯏꯔꯤꯅ ꯃꯨꯛꯇꯅ ꯅꯁꯥꯕꯨ ꯃꯥꯡꯍꯜꯂꯤ. ꯉꯁꯤꯗꯒꯤ ꯅꯪꯒ ꯑꯩꯒꯁꯨ ꯂꯣꯏꯅꯔꯕꯅꯤ. ꯅꯪꯁꯨ ꯑꯩꯉꯣꯟꯗ ꯉꯁꯤꯗꯒꯤ ꯄꯥꯎ ꯐꯥꯎꯔꯛꯀꯅꯨ. ꯑꯩꯁꯨ ꯅꯪꯒꯤ ꯅꯝꯕꯔꯁꯦ ꯕ꯭ꯂꯣꯛ ꯂꯣꯏꯅ ꯊꯝꯃꯛꯑꯅꯤ. ꯑꯃꯨꯛ ꯍꯟꯅ ꯑꯩꯉꯣꯟꯗ ꯌꯦꯜꯂꯛꯀꯅꯣ. ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯅꯪꯅ ꯐꯅꯤ ꯈꯟꯕ ꯂꯝꯕꯤꯗꯨꯗ ꯑꯗꯨꯝ ꯆꯠꯈꯣ. ꯅꯠꯇꯦ ꯂꯩꯅꯥ. ꯑꯩ ꯁꯤꯁꯨ ꯊꯝꯖꯤꯟꯈ꯭ꯔꯦꯅꯦ. ꯐꯩ. ꯅꯪꯕꯨꯗꯤ ꯑꯩꯒꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ. ꯂꯣꯏꯁꯜꯂꯣ. ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯆꯠꯁꯤ. ꯆꯥꯛ ꯊꯤꯗ꯭ꯔꯤꯌꯦ. ꯉꯁꯤꯗꯤ ꯑꯩ ꯆꯥꯛ ꯆꯥꯔꯔꯣꯏ. ꯅꯪ ꯑꯣꯏꯅ ꯆꯥꯊꯣꯛꯎꯔꯣ. ꯑꯩ ꯁꯤꯗ ꯉꯥꯏꯔꯝꯃꯒꯦ. ꯍꯣꯏ. ꯏꯃꯥ, ꯆꯥꯛꯇꯤ ꯂꯣꯏꯖꯔꯦ. ꯑꯗꯣ ꯂꯩꯅꯥꯅ ꯂꯣꯏꯁꯤꯜꯂꯣ. ꯈꯔ ꯉꯟꯅ ꯆꯠꯁꯦ ꯍꯥꯏꯌꯦ. ꯆꯥꯛꯇꯤ ꯊꯤꯖꯔꯝꯗ꯭ꯔꯦ. ꯌꯥꯔꯦ ꯏꯕꯨꯡꯉꯣ. ꯏꯃꯥ ꯇꯧꯔꯒꯦ. ꯂꯣꯏꯁꯤꯟꯖꯔꯣ. ꯍꯣꯏ ꯏꯃꯥ.
ꯆꯥꯅꯤꯌꯦ ꯈꯔ ꯆꯥꯔꯛꯑꯣ ꯑꯩ ꯉꯥꯏꯔꯒꯦꯕ ꯌꯥꯅꯤ ꯖꯁ ꯂꯥꯛꯑꯣ Ai, yang malamnya. Noy ngasidi yang ngalina. ꯊꯕꯛ ꯂꯩꯕ ꯑꯗꯨꯒꯤꯅꯦ Kay tabog no? ꯂꯩ Nang sa kudira bini bema. Jotin siya. Kelas yaw sa kisan. Ni masa siya. Nahan bini bema. ꯑꯩꯗꯤ ꯃꯥ ꯀꯩꯗꯧꯕꯩ ꯃꯥꯡꯍꯟꯗꯣꯏꯅꯣ ꯀꯥꯟꯅꯗꯦ ꯀ꯭ꯂꯥꯁ ꯉꯁꯤ ꯂꯥꯛꯑꯣ Jotin. Ako'y sangage. Nang susango ko. ꯀꯩꯁꯥꯡ ꯆꯥꯔꯛꯀꯦ Kobi maso irole. Nang di. ꯑꯩꯗꯤ ꯆꯥꯅꯤꯡꯗ꯭ꯔꯦꯅ ꯆꯥꯔꯛꯇ꯭ꯔꯦ Kay di sanindiba. Ama sina hingina diri aga iraba. ꯅꯠꯇꯦꯗ ꯐꯔꯦ ꯆꯪꯈ꯭ꯔꯣ ꯑꯩꯁꯨ ꯆꯪꯉꯨꯈꯤꯒꯦ Hoy. Karigin mo na tsaka sa raktriso. Laina ka. Laina. Nangi diaper se ay tuwaja kita na. Okta. ꯅꯪ ꯃꯥꯒ ꯀꯥꯏ ꯆꯠꯀꯦ ꯍꯥꯏꯅꯣ Masay babuna thaba ama sinarame ba. Ado amta chapminaruge ba. Ko. ꯍꯣꯏ ꯍꯣꯏ ꯉꯁꯤ ꯂꯥꯛꯑꯣ Nungsikraba. Thank you, thank you. Jotin. Class loirabo. ꯂꯣꯏꯔꯦ Adudi ibani thaba ama chapminarusira. ꯀꯥꯏꯗꯅꯣ Yam latiye asidane. ꯍꯣꯏ ꯍꯣꯏ ꯆꯠꯁꯦ Lao. Kadayda na kun chalisibо. ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯍꯪꯉꯛꯏꯁꯤꯅ ꯅꯪ ꯆꯠꯁꯦꯅ ꯆꯠꯂꯤ ꯅꯠꯇ꯭ꯔꯣ Khongna chappi yaroye. Gari thaudoro. ꯑꯁ ꯑꯩꯗꯤ ꯀꯥꯏꯗꯤ ꯒꯥꯔꯤ Khongna lairo. ꯂꯩꯅꯥꯒꯤ ꯒꯥꯔꯤꯗ ꯂꯥꯛꯄꯅꯦ Ho adugi gari dudane aina chase haise. ꯉꯝꯖꯔꯣꯏ ꯉꯝꯖꯔꯣꯏ ꯂꯩꯅꯥꯕꯒꯤ ꯁꯛꯇꯥꯡꯃꯨꯛꯅꯦ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯊꯤꯡꯍꯟꯕꯤꯔꯛꯀꯅꯤ ꯑꯗꯨꯒꯤ ꯃꯍꯨꯠꯇꯅꯦ ꯑꯣꯛꯇꯣꯗꯨ ꯑꯣꯏꯅ ꯆꯠꯁꯤꯂꯣ Adudi ai gari macha siloina chatlasira. ꯍꯣꯏ ꯇꯧꯗꯣꯔꯛꯑꯣ Lao. Nang thaugadamne. Lao. ꯀꯩꯅꯣ ꯁꯤꯗ ꯆꯪꯉꯤꯁꯤꯕꯣ Lao manung changse. Lao.
ꯆꯨꯝꯗꯕ ꯃꯤ ꯐꯨꯗꯣꯛꯄ ꯂꯨꯏ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯏꯐꯝꯗ ꯊꯣꯛꯂꯕ꯭ꯔꯥ? ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯎꯠꯀꯗꯕ ꯅꯪꯒꯤ ꯄꯨꯟꯅ ꯎꯠꯀꯦ. ꯊꯣꯏꯕꯤ, ꯀꯩ ꯍꯥꯏꯒꯦ? ꯅꯪꯕꯨ ꯑꯩꯒ ꯆꯠꯃꯤꯟꯅꯕꯁꯦ ꯆꯥꯟꯁ ꯃꯥꯡꯉꯣꯏꯗ꯭ꯔꯣ? ꯍꯥꯏꯗꯤ ꯅꯣꯏ ꯁꯥꯏꯅ ꯎꯔꯒ ꯑꯃꯨꯛ ꯇꯣꯛꯅꯗꯣꯏꯔꯕ? ꯑꯁ, ꯑꯩ ꯑꯗꯨꯒꯨꯝꯕꯒ ꯑꯝꯇ ꯂꯩꯖꯗꯦꯀꯣ. ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯕꯣ? ꯊꯃꯣꯏ ꯃꯔꯣꯟ ꯊꯣꯛꯇꯕ, ꯅꯨꯄꯤꯒꯤ ꯏꯔꯥꯡ ꯈꯪꯗꯕ ꯅꯨꯄꯥ ꯑꯃꯗꯤ ꯂꯩꯌꯦ. ꯍꯥꯏꯗꯤ ꯅꯪꯒꯨꯝꯕ. ꯑꯩꯗꯤ ꯌꯥꯝ ꯊꯤꯅ ꯅꯨꯄꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯈꯪꯉꯤꯀꯣ. ꯏꯁ, ꯑꯗꯨꯗꯤ ꯅꯪꯒꯤꯁꯦ ꯈꯪꯁꯤꯟꯅꯗ꯭ꯔꯤꯔꯣ? ꯀꯔꯤ ꯍꯥꯏꯕ? ꯀꯩꯁꯨ ꯍꯥꯏꯗꯦ. ꯆꯠꯂꯁꯤꯔꯥ? ꯆꯠꯂꯁꯦ. ꯏꯁ, ꯀꯌꯥꯗ ꯅꯨꯡꯉꯥꯏ ꯂꯥꯛꯏꯅꯣ ꯌꯦꯡꯉꯨꯅꯦ. ꯑꯩꯅ ꯁꯣꯝꯗ ꯁꯥꯎꯔꯤꯁꯦ ꯃꯣꯏ ꯀꯅꯥꯝ ꯈꯪꯄꯣꯟꯇꯦꯕ. ꯁꯦ, ꯅꯪꯒꯤꯁꯨ. ꯊꯣꯏꯕꯤ, ꯑꯩ ꯁꯤꯗ ꯂꯩ, ꯅꯪ ꯉꯥꯏꯍꯧꯔꯒꯦ. ꯅꯪ ꯆꯪꯂꯣꯀꯣ. ꯑꯩꯁꯨ ꯆꯪꯉꯒꯦ. ꯅꯪꯁꯨ ꯉꯥꯏꯍꯧꯔꯣꯀꯣ. ꯍꯣꯏ. ꯅꯪ ꯉꯁꯥꯏꯗꯒꯤ ꯀꯗꯥꯏ ꯆꯠꯂꯨꯒꯦ? ꯆꯥꯛ ꯂꯥꯝꯃꯦꯅ ꯊꯣꯏꯕꯤꯒ ꯑꯆꯥꯄꯣꯠ ꯆꯥꯔꯨꯕꯅꯦ. ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯀꯩꯝ ꯍꯥꯏꯔꯝꯗꯕꯅꯦꯕ. ꯅꯪꯁꯦ ꯑꯩꯒꯤ ꯗ꯭ꯔꯥꯏꯚꯔꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯔ ꯃꯥꯜꯂꯦꯅꯦꯀꯣ. ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯅꯪ ꯃꯇꯨꯡ ꯆꯠꯄ ꯌꯥꯔꯣꯏ. ꯁꯣꯔꯤ, ꯑꯩ ꯆꯥꯛ ꯂꯥꯝꯅ ꯇꯧꯕꯅꯦ. ꯊꯣꯏꯕꯤꯒ ꯅꯪꯒꯁꯦ ꯅꯨꯡꯁꯤꯅꯔꯕꯣ? ꯑꯩꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯋꯥ ꯂꯩꯇꯦꯀꯣ. ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯒꯥꯔꯤ ꯃꯆꯥꯗ ꯅꯣꯛ ꯅꯣꯛꯇꯅ ꯆꯠꯃꯤꯟꯅꯔꯤꯁꯦ? ꯃꯥꯗꯤ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯃꯔꯨꯞꯅꯦ. ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯅ ꯃꯥꯕꯨ ꯀꯥꯎꯔꯣꯏ. ꯑꯩꯒꯤ ꯑꯋꯥꯕꯒꯤ ꯇꯧꯗ ꯃꯤ ꯄꯨꯝꯅꯃꯛꯅ ꯅꯣꯛꯅꯕꯤꯕꯅꯦ, ꯀꯔꯦꯝꯅꯕꯤꯕꯅꯦ. ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯄꯨꯛꯅꯤꯡꯕꯨ ꯆꯤꯡꯈꯠꯄꯤꯕꯗꯤ ꯊꯣꯏꯕꯤ ꯃꯊꯟꯇꯅꯦ. ꯑꯩꯒꯤ ꯑꯁꯦꯡꯕ ꯊꯃꯣꯏꯗ ꯑꯆꯥꯟꯅ ꯅꯥꯏꯗꯕꯁꯦ ꯊꯣꯏꯕꯤ ꯃꯊꯟꯇꯅꯦ. ꯑꯩꯒ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄ ꯃꯔꯨꯞꯅꯤ. ꯖꯣꯇꯤꯟꯁꯨ ꯃꯥꯒꯤ ꯃꯔꯨꯞꯅꯤ. ꯑꯩꯅ ꯂꯥꯟꯅ ꯈꯜꯂꯨꯔꯦ. ꯀꯩ ꯑꯆꯥꯄꯣꯠ ꯆꯥꯔꯛꯏꯅꯣ? ꯕꯤꯌꯥꯔꯅꯤ ꯆꯥꯔꯛꯄꯅꯦ. ꯏꯁ, ꯕꯤꯌꯥꯔꯅꯤꯕꯨ ꯑꯆꯥꯄꯣꯠꯂꯣ? ꯑꯗꯨꯗꯤ ꯑꯆꯥꯄꯣꯠꯁꯨ ꯅꯠꯇꯅ. ꯀꯔꯤꯒꯤꯅꯣ ꯉꯁꯤ ꯖꯣꯇꯤꯟꯅ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯆꯠꯃꯤꯟꯅꯕ ꯎꯔꯒ ꯑꯩꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯤꯕ, ꯃꯥꯇꯕꯨ ꯌꯦꯡꯅꯤꯡꯂꯤꯕ, ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯤꯕ? ꯑꯩꯒꯤꯁꯤꯕꯨ ꯖꯣꯇꯤꯟꯁꯦ ꯅꯨꯡꯁꯤꯔꯤꯕ꯭ꯔꯣ? ꯅꯨꯡꯁꯤꯕ ꯑꯣꯏꯔꯒꯅ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯊꯨꯅ ꯐꯥꯎꯔꯛꯂꯤꯕ? ꯃꯥꯅꯦ, ꯅꯨꯡꯁꯤꯕꯅꯤ. ꯊꯤꯡꯕ ꯉꯝꯗ꯭ꯔꯕ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯅꯤ. ꯃꯁꯤꯗ ꯃꯇꯝ ꯂꯩꯇꯦ. ꯑꯣꯏꯅꯤꯡꯕ ꯃꯇꯝꯗ ꯑꯣꯏꯕ ꯌꯥꯏ. ꯑꯩꯅ ꯅꯐꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯄꯨꯝꯅꯃꯛꯇꯨꯒꯤ ꯃꯍꯩ ꯑꯣꯏꯅ ꯊꯃꯣꯏꯗ ꯐꯥꯎꯔꯛꯂꯤꯕ ꯅꯪꯒꯤ ꯅꯨꯡꯁꯤꯕꯁꯦ ꯑꯩꯅ ꯔꯦꯁꯄꯦꯛ ꯇꯧꯐꯝ ꯊꯣꯛꯏ. ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯃꯥꯡꯍꯜꯂꯔꯣꯏ. ꯆꯠꯂꯁꯤꯔꯥ? ꯆꯠꯂꯁꯤ. ꯌꯥꯔꯅꯤꯌꯦ, ꯑꯩ ꯑꯗꯨꯝ ꯍꯥꯡꯂꯒꯦ. ꯑꯁꯦꯡꯕꯩꯔꯣ? ꯃꯥꯅꯦ, ꯅꯪꯗꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯍꯦꯔꯣꯅꯦ. ꯖꯣꯇꯤꯟ, ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯕꯨ ꯅꯪꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯕ, ꯑꯗꯨ ꯈꯛꯇꯅꯤ ꯑꯩꯅ ꯄꯥꯝꯖꯕꯁꯨ. ꯏꯕꯨꯡꯉꯣ, ꯍꯌꯦꯡꯗꯤ ꯑꯌꯨꯛꯇ ꯏꯃꯥꯒ ꯀꯩꯊꯦꯜ ꯂꯣꯛꯄ ꯆꯧꯁꯤꯔꯣ? ꯍꯣꯏ ꯏꯃꯥ.
ꯆꯥꯅꯤꯡꯕ ꯑꯝꯇ ꯌꯥꯎꯗꯦꯕ ꯑꯦ ꯅꯪꯅ ꯆꯥꯅꯤꯡꯕ ꯉꯥꯛꯇ ꯈꯜꯂꯒ ꯂꯩꯔꯤꯁꯤꯕꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯂꯥꯛꯀꯅꯤ ꯑꯩꯗꯤ ꯂꯥꯛꯀꯅꯤꯀꯣ ꯍꯣ ꯅꯪ ꯉꯥꯡꯅ ꯉꯝꯖꯄꯣꯠꯇꯦ ꯂꯥꯛꯀꯦꯔꯥ ꯂꯥꯛꯑꯣꯏꯔꯥ ꯅꯪ ꯊꯣꯛ ꯇꯧꯔꯣ ꯑꯗꯨꯅꯦꯕ ꯍꯣꯏ ꯑꯁꯤ ꯈꯥꯝ ꯑꯌꯥꯝ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯏꯅꯥꯎ ꯑꯩ ꯂꯩꯅꯥꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯑꯩ ꯃꯥꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯒꯦ ꯇꯧꯕꯅꯤ ꯑꯣ ꯏꯌꯥꯝꯕ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯑꯣꯏꯔꯗꯤ ꯐꯣꯟꯗ ꯑꯣꯏꯅ ꯁꯥꯟꯅꯕꯤꯔꯣ ꯍꯣꯏ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯗꯕꯩꯅꯤꯅꯦ ꯑꯗꯨꯒꯤ ꯅꯠꯇꯦ ꯏꯌꯥꯝꯕ ꯃꯇꯥꯡ ꯆꯥꯗꯕꯒꯤꯅꯤ ꯑꯩꯈꯣꯏ ꯉꯁꯤꯁꯦ ꯈꯔꯁꯨ ꯊꯦꯡꯅꯕ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪ ꯍꯥꯟ ꯆꯠꯂꯝꯃꯨ ꯑꯩ ꯃꯥꯁꯦ MU ꯐꯧ ꯊꯤꯜꯂꯛꯑꯒꯦ ꯑꯩꯒ ꯅꯪꯒ ꯁꯥꯟꯅꯒꯗꯕ ꯋꯥꯔꯤ ꯑꯃꯇ ꯂꯩꯇꯤꯌꯦ 이반이 नुमितुदगी तोकनाख्रबने ꯂꯩꯅꯥ ꯑꯩ ꯀꯩꯗꯧꯔꯒꯦ मदो नसाना खंजगदबने नंग मांगमदा अई यावरोय ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯌꯥꯔꯔꯣꯏ ꯑꯩ ꯃꯥꯁꯤ ꯊꯤꯟꯕꯤꯔꯛꯑꯒꯦ ꯀꯨꯏꯔꯣꯏꯗ ꯋꯥꯔꯤꯁꯦ ꯑꯝꯇ ꯆꯝꯊꯣꯛꯅꯒꯦ ꯇꯧꯕꯅꯤ 이반이기 와리 사나गदब लेतिये जोतिन चलस ꯉꯥꯏꯈꯣ ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯌꯥꯔꯔꯣꯏ ꯏꯌꯥꯝꯕ ꯉꯁꯤꯗꯤ ꯈꯔ ꯐꯔꯛ ꯇꯥꯔꯅꯤ ꯑꯩꯁꯤ ꯃꯥꯕꯨ ꯁꯦꯟꯅꯅꯕ ꯍꯥꯏꯗꯨꯅ ꯇꯣꯂꯣꯞ ꯄꯤꯗꯨꯅ ꯊꯝꯕꯤꯕꯅꯤ ꯑꯣ ꯃꯥꯅ ꯅꯉꯣꯟꯗ ꯄꯤꯔꯤꯕ ꯇꯣꯂꯣꯞꯇꯨꯗꯒꯤ ꯑꯩꯅ ꯗꯕꯜ ꯍꯦꯟꯅ ꯄꯤꯔꯒꯦ ꯑꯩꯉꯣꯟꯗ ꯌꯦꯜꯂꯛꯀꯅꯨꯀꯣ ꯑꯩꯅ ꯊꯦꯡꯉꯦꯅ ꯉꯁꯥꯏꯗ ꯍꯥꯏꯔꯤꯁꯤ ꯀꯅꯥꯗꯅꯣ ꯂꯝꯕꯤꯁꯤ ꯊꯥꯗꯣꯛꯑꯣ ꯅꯠꯇ꯭ꯔꯕꯗꯤ ꯀꯌꯥ ꯑꯐꯕ ꯑꯣꯏꯔꯣꯏ ꯃꯗꯨꯗ ꯑꯩꯅ ꯊꯥꯗꯣꯛꯇ꯭ꯔꯗꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏ ꯆꯠꯀꯦ ꯑꯩꯅ ꯆꯠꯍꯟꯗ꯭ꯔꯗꯤ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ जोतिन अंगाव बस्ती मनाउनो चलाओ वाटे खंदिन हेलो ꯍꯜꯂꯣ ꯊꯣꯏꯕꯤ ज्योति ꯌꯥꯝ ꯊꯥꯖꯗꯦꯀꯣ ꯀꯩꯗꯧꯔꯝꯃꯤꯅꯣ ꯁꯨꯝ ꯐꯝꯃꯝꯕꯅꯦ ꯑꯩꯅ ꯌꯦꯠꯂꯕꯣ ꯑꯁ ꯌꯥꯝ ꯄꯛꯇꯤꯌꯦ ꯄꯛꯎꯍꯦ ꯃꯤ ꯃꯆꯥꯗꯤ ꯉꯁꯤꯗꯤ ꯍꯦꯔꯣꯒ ꯁꯥꯏ ꯍꯥꯏꯀꯣ ꯁꯤꯗꯕ ꯇꯧꯁꯤꯒꯦꯅ ꯁꯦꯟ ꯄꯤꯔꯒ ꯑꯩꯕꯨ ꯊꯝꯃꯤꯕ ꯅꯠꯇ꯭ꯔꯣ ꯃꯄꯨꯅ ꯌꯥꯔꯝ ꯆꯠꯄ ꯇꯥꯕ ꯑꯩꯈꯣꯏꯗꯤ ꯁꯦꯟ ꯄꯤꯔꯒ ꯃꯤ ꯊꯝꯕꯁꯨ ꯉꯝꯗꯕꯅꯤꯅ ꯑꯗꯨꯝ ꯐꯥꯒꯤ ꯇꯥꯕ ꯅꯪꯒꯤꯗ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯑꯌꯥ ꯑꯁꯦꯡꯕꯩꯔꯣ ꯃꯥꯅꯦ ꯉꯁꯤꯗꯤ ꯍꯦꯔꯣ ꯈꯔ ꯁꯥꯔꯨꯔꯦꯗꯅ ꯅꯪꯒꯤꯗꯤ ꯄꯨꯔꯥ ꯁꯦꯡ ꯍꯦꯔꯣ ꯑꯣꯏꯗꯣꯏꯅꯦ ꯑꯁꯦꯡꯕꯩꯔꯅꯦ ꯁꯦꯡꯇ꯭ꯔꯤꯛ ꯁꯦꯡꯉꯦ ꯑꯗꯣ ꯅꯪꯕꯨ ꯄꯥꯕꯤꯅꯕ ꯃꯤꯒꯤ ꯂꯩꯔꯕꯣ ꯂꯩꯇꯦꯗ ꯁꯨꯝ ꯍꯥꯏꯕꯅꯦ ꯑꯗꯨꯗꯤ ꯊꯝꯃꯒꯦꯀꯣ ꯍꯣꯏ ꯍꯣꯏ ꯊꯝꯃꯣ ꯊꯝꯃꯣ ꯀꯩꯗꯧꯔꯝꯃꯤꯅꯣ ꯁꯨꯊꯦꯡꯉꯀꯥꯟꯁꯤꯗ ꯐꯣꯟꯗ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯔꯝꯕꯅꯤꯗ ꯀꯅꯥꯒ ꯊꯣꯏꯕꯤꯒꯅꯦ जोतिन ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯩ ꯅꯪꯉꯣꯟꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯅꯪ ꯑꯩꯕꯨ ꯁꯥꯎꯅꯨꯀꯣ ꯁꯥꯎꯗꯦꯗ ꯀꯩꯁꯨꯝꯇꯕꯨ ꯈꯜꯂꯨꯗꯦ ꯑꯗꯨꯗꯤ ꯅꯪꯒ ꯊꯣꯏꯕꯤꯒ ꯂꯨꯅ ꯇꯤꯟꯅꯕ ꯑꯗꯨꯃꯥꯏꯅ 이반이ꯁꯨ ꯉꯁꯤꯗꯒꯤ ꯇꯤꯟꯅꯁꯤꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯆꯪꯉꯣ ꯑꯩꯁꯨ ꯇꯨꯝꯃꯨꯔꯒꯦꯀꯣ ꯍꯣꯏ